Ngasigi wari asisu chahi kharagi mamangda asengba thokhiba wari amakhakni. Wari asi pathokjagiba matamda hairoidaba wahai wata kaya asoiba yaurabasu mayamna pukchen jauna ngakpiyu haina ahanba maktada mayamgi mafamda ikok nonjari. Aigi nupa asi aikhoi yum asiga thangnana leiriba aikhoigi itai khoigi yum asida upu kangthon chanba yauduna thabak suduna adumak leijabani. Aduga aina phi khara saduna imung asigi awat apa menbada sukanai haiduna phi khara saduna leijari. Mafam asigi oinadi nupana thabak suba chakrabasu yumda lehoriba nupi singna amadi leisabi macha singna phi saduna sen tanbagi lambi asi aduki matik yamna kalami. Aigi ichanupi ngakta ani amasu leijare. Makhoi ani simadi nauron khokhibagi chawba adum chap manare. Ahanba uba mi singnadi phaipokla haina hangbasu yawi. Asumna makhoi ani punduna adum sanaduna hanagi matawgumna sanaduna leiba asida aisu numit asida tawhaitaba mangda phawba khalludaba thawdok asi thokani haibadi khangdabanina aina sariba fi asigi lang adu suduna aisu aduki matik thabak kalami. Makhoi anina sanariba adu langba makhon taribanina pukhiromdasu chatkhidre lambidasu thokte sanaribani haiduna adum aisu kaya thoina yengselluba tawdana aigi tawfam thokpa ithau adubu adumak tawduna leiri. Adubu thangnariba itaikhoigi yum asida u subagi makhol asi aduki matik haubana. Mi amana pau tamlakpa matamda manakta sangsinduna kari haibano haina phajana wari sanadrabadi taba oide. Adubu kanagumba amana kauri haibabudi khangi. Mataw asumna aisu ichasingna langliba adudi tare makhoina hairakpa wa adudi karisu taramde. Asomdana ichanupi ani adu nupi oibagi haunasa phi mayam ama pothokduna italakpi haiduna sanaribani. Makhoina adum sanaba matamda phi illiba phi aduna mokhari aduda yelaga chuni saduna mis oibi sanaduna leijaribani. Adubu laibak thiba thawdok asi thokani haibadi khangdabana makhoisu adumak nungaina sanaduna leijari. Aduga amana aikhoigi ka aduda sanaduna leiba oibana ka adugi thongnau adu hanagi matawgumna yotna hausik paliba sugumna pande thainangaigi iho horaga mayaida jot ama khatang phaiba adugi mawongda panbani. Aisu aigi tawfam thokpa adu tawduna ngaihakti leitho ure. Hanadi marakta makhoina sanariba adu chatuna check tawbani. Aduga ngasidi aisu aigi ithau adu chinkhibana maram oiraga makhoina sanariba adu check tawba chatpa sanglamde. Nahan khai sanariba adugumna adum sanaduna leijaramgani haina khantoklui. Aduga ngaihaki matungda aigi ichanupi ama chelaktuna mama nanaudo karino mata hore yamna thuna amta lau haina pakhatna aingonda tamlakpa aduda aisu kari tawrabano haiduna chatlaga yengluba matamdadi onthokpagi matawni. Ichanupi atombi adu thongnau aduda phairiba jot aduda mana illaga sanariba fi aduna yesinduna mangaksam adu laksillaga thongnau manung adudagi mapalomda nantharakduna mangaksam adu laksinduna chaptingduna leirami. Mana leiramliba mawong mataw adu ubada aisu pakhatuna yamna kanna amuktang lauduna yamna kanna kaplami. Thangnariba yum aduda aigi nupa adusu u suduna leiribani. Adubu makhoisu u subagi menchin adu ngangbagi makhonduda kana amata tadrabra khangde. Phana kuina yamna aina kanna kaplabasu kana amata laklamde. Adudagi aigi ichanupi agal asina chatuna mapa adu kaurure. Aigi nupa adu laklaba matungdadi ngaihaki matungda aikhoigi imung aduda mina pik thanki. Aisu phana kuina tawriba mawong asi karino mangla taibangla
ꯊꯥꯖꯗꯗꯅ ꯑꯩ ꯐꯥꯎꯕ ꯏꯁꯥ ꯏꯊꯟꯇ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯤ ꯑꯉꯧꯕ ꯁꯦꯠꯇꯨꯅ ꯁꯨꯠ-ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯏ꯫ ꯄꯨꯡ ꯌꯩꯕ, ꯏꯁꯩ ꯁꯛꯄ ꯑꯍꯟ ꯈꯔꯁꯨ ꯂꯥꯛꯂꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯏꯆꯥ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯩ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯇꯕꯨ ꯍꯥꯏꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯂꯕꯅꯤ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯗꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯑꯉꯥꯎꯕꯤ ꯆꯪꯗꯨꯅ ꯐꯅ ꯀꯨꯏꯅ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯄꯦꯟꯗꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯈꯖꯤꯛ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯊꯣꯛꯆꯔꯛꯄꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯩ ꯊꯥꯐꯝ ꯑꯗꯨꯗ ꯏꯆꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯁꯨ ꯏꯆꯥ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯐꯥꯎ ꯆꯪꯗꯕ ꯃꯈꯩ ꯃꯥꯡꯒꯣꯟꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤ꯫ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯃꯇꯝꯗ ꯇꯝꯅꯩ ꯃꯣꯏꯒꯤꯁꯤ ꯀꯤ ꯍꯥꯏꯕꯗꯨ ꯏꯁꯥꯗ ꯊꯣꯛꯂꯕꯗꯤ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯝꯅꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯏꯆꯥꯅ ꯇꯝꯅꯔꯛꯂꯤꯕꯅꯤ ꯈꯟꯗꯨꯅ ꯏꯆꯥ ꯑꯗꯨ ꯌꯦꯡꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯩꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯂꯥꯡꯗ ꯗꯣꯡ ꯗꯣꯡ ꯊꯤꯟꯈꯤꯕ ꯑꯗꯨꯗꯤ ꯏꯆꯥꯅ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯋꯥꯕ ꯈꯥꯡꯕ ꯃꯇꯝꯗ ꯐꯂꯥꯡ ꯑꯗꯨꯗ ꯃꯈꯣꯡ ꯊꯤꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯀꯣꯟꯅ ꯈꯪꯂꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯥꯏꯈꯤ꯫ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯅ ꯏꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯆꯦꯟꯁꯤꯜꯂꯒ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯗꯤ ꯈꯪꯒꯅꯤ? ꯉꯥꯏꯍꯥꯛꯇꯨꯗ ꯏꯆꯥꯅ ꯈꯥꯡꯂꯝꯒꯗꯕ ꯑꯋꯥꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯁꯨ ꯇꯦꯡꯊꯥ-ꯇꯦꯡꯊꯥꯅ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯃꯥ ꯑꯩꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯥꯅ ꯎꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯈꯤ꯫ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯆꯥꯒꯤ ꯁꯣꯔꯥꯠ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯄꯤꯈꯤ꯫ ꯏꯆꯥꯒꯤ ꯁꯣꯔꯥꯠ ꯃꯅꯨꯡ ꯑꯗꯨꯗ ꯇꯝꯅꯈꯤꯕ ꯏꯆꯥꯅ ꯇꯧꯔꯛꯈꯤꯕ ꯊꯧꯑꯣꯡ ꯈꯔ ꯍꯥꯏꯔꯕꯗ ꯁꯤꯉꯝꯗꯅ ꯁꯤꯈꯤꯕꯒꯤ ꯍꯧꯅꯕꯤ ꯏꯆꯥ ꯈꯛꯇ ꯅꯠꯇꯦ, ꯃꯤꯆꯥ ꯑꯣꯏꯔꯕꯁꯨ ꯍꯤꯡꯊꯠꯈꯤꯕ ꯍꯥꯏꯕꯁꯤ ꯃꯊꯤ ꯈꯔꯗꯤ ꯐꯣꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯥ ꯀꯧꯕꯅꯤꯅ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯆꯪꯁꯤꯜꯂꯒ ꯐꯥꯎꯕ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯀꯞꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤ ꯑꯃꯗꯤ ꯍꯤꯗꯥꯛ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯍꯟꯈꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯇꯝꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯧꯔꯛꯈꯤ꯫ ꯑꯍꯤꯡ ꯂꯦꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯕꯤꯔꯛꯈꯤ꯫ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯈꯔ ꯑꯃꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯈꯔ ꯑꯃꯗꯤ ꯀꯦꯔꯣꯟ ꯀꯥꯞꯄ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯀꯅꯥꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯃꯤ ꯑꯁꯤꯕꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯤꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯨꯒꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯃꯈꯨꯠ ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯉꯛꯂꯗꯨꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ, ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ
ꯐꯛꯂꯥꯡ ꯑꯁꯤꯗ ꯊꯤꯜꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯏꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯐꯠ ꯂꯥꯎꯅ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯑꯗꯨ ꯍꯨꯃꯥꯡꯅ ꯅꯞꯄꯤ ꯀꯥꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯁꯨ ꯌꯥꯎꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯍꯧꯗꯣꯛꯂꯨꯔꯕꯗꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯃꯄꯥ ꯑꯗꯨ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯊꯟꯈꯇ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯇꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯟꯗꯣꯞ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯈꯜꯂꯤꯕ ꯇꯤꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯇꯤꯜ ꯑꯗꯨꯗ ꯅꯦꯠꯊꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯁꯥꯟꯅꯕ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯟ ꯊꯣꯔꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯤ꯫ ꯇꯤꯟ ꯑꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯒꯤ ꯈꯣꯡ ꯃꯥꯟꯕ ꯑꯃꯅ ꯅꯦꯠꯊꯕꯒꯤ ꯃꯔꯝ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯤꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯖ꯭ꯋꯥꯔ ꯆꯦ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯒ ꯃꯉꯣꯟ ꯑꯗꯨꯗ ꯄꯨꯂꯞ ꯆꯤꯡꯈꯠꯇꯨꯅ ꯂꯩꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ "ꯀꯅꯥꯅꯣꯅꯦꯍꯦ ꯑꯁꯨꯛ ꯊꯦꯡꯂ ꯃꯇꯝꯁꯤꯗ? ꯁꯤ ꯁꯤ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯥꯟꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯊꯣꯛꯂꯛꯈꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ "ꯍꯪꯗꯣꯡ ꯑꯣꯏꯔꯝꯒꯅꯤꯗ, ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯇꯨ, ꯐꯈ꯭ꯔꯦ" ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯦ꯫ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯍꯟꯗꯛꯀꯤ ꯒꯦꯝ ꯑꯁꯤꯅ ꯂꯣꯏꯔꯁꯤ ꯑꯗꯨꯒ ꯄꯣꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯕꯨꯡ ꯊꯥꯕ ꯍꯧꯔꯛꯏ꯫ ꯐꯕꯨꯡ ꯐꯤꯔꯣꯜꯁꯤꯡ ꯑꯗු ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯃꯊꯪ ꯇꯨꯝꯅꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯏ ꯏꯊꯪ ꯊꯪꯅ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯁꯥꯏ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯑꯩꯅ ꯃꯇꯥꯏꯒ ꯏꯊꯪ ꯊꯪꯅ ꯇꯨꯝꯂꯨꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯗꯤ ꯃꯌꯥꯏ ꯊꯪꯕꯅꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤꯕꯅꯣ, ꯑꯗꯨꯒ ꯑꯩꯗꯤ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯕꯨ ꯈꯣꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯈ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯇꯥꯔꯔꯣꯏꯃꯤ, ꯏꯁꯤꯁꯤꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯃꯌꯥꯝꯅ ꯇꯨꯝꯅꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯀꯤꯕꯅ ꯍꯦꯜꯂꯛꯄꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯕꯨꯠ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯆꯤꯡꯒꯦ ꯐꯥꯒꯦ ꯇꯧꯔꯛꯂꯕꯁꯨ ꯎꯔꯕꯗꯤ ꯀꯟꯅ ꯂꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯤꯅ ꯂꯩꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯈꯨꯗꯤꯡꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯕꯒꯤ ꯍꯧꯅꯕꯤ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯜꯂꯤꯕ ꯇꯤꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯁꯥ ꯑꯇꯩ ꯑꯃꯠꯇ ꯎꯗꯕꯤꯗ ꯑꯉꯥꯡ ꯑꯃꯒꯤ ꯃꯀꯣꯛ ꯈꯛꯇ ꯇꯤꯟ ꯑꯗꯨꯗꯒꯤ ꯅꯣꯟꯊꯔꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯇꯨꯝꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯚꯥꯏ, ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯣ? ꯅꯪ ꯁꯤꯁꯣꯕ ꯀꯥꯔꯟꯗꯤ, ꯀꯣꯛ ꯇꯨꯝꯂꯗꯤ ꯎꯔꯔꯣꯏꯗꯕꯗꯣ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯅꯃꯤꯠꯇꯣ ꯄꯥꯡꯗꯨꯅ ꯂꯩꯔꯨꯔꯤꯕꯅꯣ? ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯌꯥꯝꯅ ꯌꯦꯠꯂꯤꯍꯦ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯎꯗꯕꯅꯤꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ꯫ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯨ ꯇꯥꯛꯀꯦ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯇꯨꯝꯈꯤꯕ ꯑꯗꯨꯗꯗꯤ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯁꯨ
ꯅꯨꯃꯤꯗꯥꯡꯗ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯇꯝꯅꯕ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯏ꯫ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡ ꯑꯃꯅ "ꯆꯤꯆꯦ ꯆꯤꯆꯦ ꯑꯁꯤꯗ ꯁꯥꯟꯅꯁꯤ ꯂꯥꯎ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯇꯥꯁꯤꯟꯅꯗꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯥꯔꯤꯕ ꯍꯋꯥꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯣꯛꯂꯛꯄ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯌꯥꯝꯅ ꯂꯥꯞꯅ ꯇꯝꯅꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯣꯝꯗ ꯅꯛꯁꯤꯟꯅ ꯇꯝꯅꯔꯛꯄ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯏꯪꯈꯣꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯍꯋꯥꯏ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯍꯋꯥꯏ ꯑꯗꯨꯕꯨ ꯅꯣꯝꯗꯨꯅ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯗꯕꯤꯗ ꯀꯞꯂꯛꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯝꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯤꯔꯗꯨꯅ ꯍꯧꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯇꯝꯅꯔꯛꯄ ꯑꯁꯤ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯍꯤꯡ ꯂꯦꯛꯄꯤꯌꯨ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯍꯤꯡ ꯂꯦꯛꯀꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯃꯨꯛ ꯑꯍꯤꯡ ꯀꯅꯥ ꯑꯃꯠꯇ ꯂꯦꯛꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ "ꯑꯦꯔꯥ, ꯕꯨꯠꯄꯨ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯐꯥꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦ" ꯍꯥꯏꯗꯨꯅ ꯌꯨ ꯐꯨꯟꯅ ꯉꯥꯎꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅꯕꯨ ꯑꯍꯤꯡ ꯂꯦꯛꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯑꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯌꯨ ꯑꯗꯨ ꯄꯤꯊꯛꯂꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯀꯔꯤꯁꯨ ꯇꯧꯗꯅ ꯌꯨ ꯑꯗꯨꯗꯕꯨ ꯃꯕꯨꯛ ꯊꯟꯅ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯀꯟꯅ "ꯕꯨꯠꯅ ꯆꯤꯛꯂꯦ, ꯕꯨꯠꯅ ꯆꯤꯛꯑꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯇꯨꯝꯂꯝꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯍꯧꯒꯠꯇꯨꯅ "ꯀꯔꯥꯏꯗꯅꯣ, ꯀꯔꯥꯏꯗꯅꯣ, ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ "ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡ ꯑꯁꯤꯗ ꯕꯨꯠꯅ ꯆꯤꯛꯂꯛꯏ" ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯦꯠꯂꯝꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯈꯣꯏ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨ ꯉꯥꯎꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯈꯣꯏꯁꯨ ꯀꯤꯔꯤꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯍꯥꯏꯐꯦꯠꯇꯐꯥꯎ ꯃꯤꯅ ꯊꯦꯡꯂꯛꯄꯗ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯥꯈ꯭ꯔꯕ ꯈꯣꯏ ꯑꯗꯨꯅ ꯆꯤꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ "ꯕꯨꯠꯅ ꯆꯤꯛꯂꯛꯂꯦ" ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯅꯤ꯫ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯇꯨꯝꯈꯤꯕ ꯑꯣꯏꯔꯒꯗꯤ ꯐꯒꯗꯕ꯫ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯤ ꯂꯩꯇꯕ ꯑꯃꯒꯤ ꯌꯨꯝꯗꯅꯤ, ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯕ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯇꯨꯝꯕꯅꯤꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄꯗ ꯀꯤꯗꯨꯅ ꯍꯦꯛꯇ ꯕꯨꯠꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯖꯤꯟꯕꯗ ꯏꯄꯛꯇ ꯄꯛꯄ ꯑꯗꯨꯅꯤ꯫ ꯇꯧꯕꯒꯤꯗꯤ ꯇꯝꯅꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯝꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯨ ꯉꯥꯎꯗꯨꯅ ꯇꯨꯝꯈꯤꯕꯒꯤ ꯀꯔꯤꯁꯨ ꯇꯥꯗꯕꯅꯤ꯫ ꯌꯨ ꯉꯥꯎꯗꯕꯤꯗ ꯇꯨꯝꯕ ꯌꯥꯎꯔꯤꯕ ꯈꯔ ꯑꯗꯨꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯨꯝꯂꯤꯕ ꯈꯨꯌꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯍꯧꯔꯛꯏ꯫ ꯀꯤꯔꯕꯁꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ ꯑꯗꯨꯗ "ꯁꯣꯔꯥꯠ ꯐꯥꯎꯕꯇꯪꯗꯤ ꯈꯥꯡꯂꯒꯦ, ꯏꯊꯟ ꯈꯛꯇꯁꯨ ꯅꯠꯇꯦ, ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯇꯨꯝꯂꯤꯕꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯣꯔꯥꯠꯇꯨ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯛꯂꯕꯅꯤ꯫ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯕ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯀꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯇꯝꯅꯔꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯤ ꯃꯩ ꯊꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯪ ꯑꯗꯣꯝꯗ ꯁꯣꯔꯥꯠꯀꯤ ꯕꯥꯇꯣꯟ ꯇꯧꯔꯨꯔꯒ ꯍꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯑꯣꯡꯗ ꯏꯟꯅꯔꯛꯄ ꯑꯗꯨꯁꯨ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ꯫ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤꯅ ꯃꯈꯣꯏꯁꯨ ꯉꯁꯤꯗꯤ ꯈꯔ ꯍꯦꯟꯅ ꯇꯝꯅꯔꯛꯂꯅꯤ ꯈꯪꯕꯗꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯇꯨꯝꯗꯗꯨꯅ ꯃꯩ ꯍꯧꯗꯨꯅ ꯑꯗꯨꯃꯛ ꯇꯤꯛꯇꯨꯅ ꯂꯩꯈꯤ꯫ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯃꯩꯁꯤꯁꯨ ꯇꯤꯛꯂꯤꯕ ꯃꯈꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯠꯁꯤꯗꯤ ꯄꯥꯡꯅꯤꯡꯗ꯭ꯔꯦꯍꯦ" ꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯃꯁꯛ ꯎꯗꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯨꯡ ꯊꯣꯝꯂꯛꯄ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯏ꯫ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯇꯨꯅ ꯂꯩꯔꯨꯏ꯫ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ, ꯐꯖꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯊꯦꯡꯉꯛꯂꯕ ꯃꯇꯝ ꯑꯗꯨꯗ
ꯑꯉꯥꯡ ꯑꯃ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯛꯏ꯫ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯇꯦꯡꯊꯥꯗꯨꯅ "ꯆꯤꯆꯦ ꯆꯤꯆꯦ" ꯍꯥꯏꯅ ꯀꯞꯇꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯉꯁꯤꯗꯤ ꯃꯥꯅ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯥꯔꯤꯕ ꯃꯩ ꯑꯁꯤꯅ ꯂꯪꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯁꯣꯔꯥꯠ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯊꯥꯡꯖ ꯑꯗꯨꯗ ꯂꯥꯏ ꯇꯤꯟ ꯑꯗꯨ ꯈꯔ ꯐꯖꯅ ꯈꯨꯔꯨꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯅ ꯊꯥꯒꯠꯆꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫